ꯅꯆꯦꯗꯤ ꯍꯧꯒꯠꯂꯧꯔꯕꯣ? ꯍꯧꯒꯠꯂꯧꯔꯦ ꯕ꯭ꯔꯁ ꯇꯧꯔꯤ ꯏꯃꯥ. ꯉꯁꯤꯗꯤ ꯌꯥꯍꯧꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯣ. ꯍꯧꯖꯤꯛ ꯌꯥꯗꯕꯅꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯄꯗꯨꯗꯤ ꯏꯆꯦꯁꯦ ꯈꯔ ꯂꯥꯏꯊꯣꯛꯆꯔꯤꯖꯥꯠꯅꯤ. ꯍꯥꯟꯅꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯆꯦꯅ ꯍꯥꯟꯅ ꯂꯣꯏ ꯇꯧꯔꯝꯃꯤꯗꯨꯗꯤ. ꯍꯥꯟꯅꯁꯨ ꯇꯧꯗꯦ, ꯍꯧꯖꯤꯛꯁꯨ ꯇꯧꯗꯦ. ꯏꯃꯥ, ꯅꯪ ꯏꯆꯦꯅ ꯇꯥꯔꯗꯤ ꯅꯪ ꯁꯥꯎꯖꯁꯅꯤ. ꯑꯩ ꯁꯥꯎꯔꯒꯅꯁꯨ. ꯑꯩ ꯆꯥꯝꯃꯒ ꯄꯨꯁꯜꯂꯛꯑꯒꯦ. ꯑꯩ ꯆꯥꯛ ꯊꯥꯒꯠꯂꯝꯃꯒꯦꯀꯣ ꯏꯃꯥꯗꯨꯗꯤ. ꯑꯧ, ꯊꯥꯒꯠꯂꯝꯃꯣ. ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯗ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ. ꯑꯣ ꯑꯩꯗꯤꯅꯦ ꯅꯤꯡꯉꯣꯜ ꯐꯤꯗꯒꯤꯅꯦ ꯑꯣꯐꯔ ꯌꯥꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯔꯥꯅꯤ ꯑꯃꯁꯨ ꯁꯤꯡꯉꯝꯃꯕꯅꯤ. ꯑꯣ ꯈꯨꯂꯪꯈꯥ ꯑꯣꯏꯅꯅꯦ ꯑꯗꯨ ꯏꯜꯂꯒꯦ ꯅꯪ ꯅꯆꯥꯒꯤ ꯕꯥꯔꯗꯦꯗꯨꯗ. ꯑꯇꯩꯗꯤ ꯌꯥꯔꯝꯃꯅꯤꯅꯦ. ꯅꯃꯥ, ꯊꯝꯃꯣꯀꯣ. ꯍꯣꯏ. ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯅꯪꯒꯤ ꯃꯨꯀꯥ ꯐꯅꯦꯛ ꯄꯤꯡꯛꯇ ꯕ꯭ꯂꯦꯛꯅ ꯀꯣꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯝꯇ ꯋꯥꯏꯒꯦ. ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯆꯠꯂꯨꯒꯦ. ꯋꯥꯏꯌꯣ. ꯇꯥꯏꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯅꯍꯥꯟꯅ. ꯅꯪꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯕ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯨꯔꯦ. ꯑꯩꯅ ꯈꯤꯇꯪ ꯍꯪꯕꯁꯦ ꯃꯥꯅ ꯂꯩ ꯀꯧꯕꯤ ꯑꯃ ꯍꯥꯏꯔꯛꯇꯦ ꯅꯣꯡꯃꯇ. ꯀꯗꯥꯏꯗꯤ ꯂꯩ ꯍꯥꯏꯔꯛꯑꯅꯤꯒꯦ? ꯃꯄꯥꯝꯗꯅꯤ ꯏꯕꯦꯝꯃ, ꯆꯥꯛ ꯆꯔꯥ 2 ꯁꯨꯅꯐꯥꯎ ꯆꯥꯔꯛꯄꯣꯠꯇꯦ. ꯃꯧꯄ꯭ꯋꯥ ꯑꯃꯗꯨꯅ ꯊꯕꯛ ꯁꯨꯔꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯧ ꯑꯣꯏꯔꯛꯏꯅꯦꯌꯦ. ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯕꯨ ꯐꯅꯦꯛ ꯃꯨꯀꯥ ꯑꯃ ꯁꯦꯠꯄ ꯎꯈ꯭ꯔꯕ꯭ꯔꯣ? ꯍꯩꯅꯗꯕꯅ ꯑꯩꯗꯤ ꯃꯧ ꯑꯣꯏꯃꯤꯟꯅꯩꯅꯦꯅ ꯇꯧꯔꯤꯁꯦ ꯑꯩ. ꯑꯗꯨꯅꯦ ꯏꯅꯝꯃ, ꯑꯩꯗꯤ ꯃꯥꯁꯦ ꯀꯧꯅꯅꯤꯡꯗꯕꯅ ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯕꯒꯤꯅꯦ ꯀꯧꯗ ꯌꯥꯗꯕꯩ ꯀꯧꯔꯤ. ꯑꯩꯁꯨꯅꯦ ꯃꯤ ꯃꯃꯥꯡꯗ ꯃꯧ ꯑꯃꯅꯦꯅꯦ ꯎꯠꯀꯗꯕꯁꯨ ꯂꯩꯃꯤꯟꯅꯒꯗꯕꯁꯨ ꯌꯥꯝ ꯏꯀꯥꯏꯔꯕꯅꯦ ꯑꯩ. ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯑꯗꯣ ꯏꯅꯝꯃ, ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛ. ꯍꯣꯏ ꯂꯥꯛ. ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯆꯦ, ꯍꯪꯒꯥꯝ ꯊꯣꯡꯉꯦ. ꯀꯩꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯍꯞꯇꯥ ꯑꯃꯗ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯀꯌꯥꯔꯛ ꯆꯥꯁꯦ ꯍꯥꯏꯅꯣ? ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯊꯣꯡꯉꯤꯅꯦ ꯆꯦ. ꯍꯅꯨꯕꯤꯗꯨꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯤꯕꯨ ꯅꯍꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ? ꯍꯪꯒꯥꯝ ꯍꯥꯏꯌꯦ. ꯊꯥꯎ ꯑꯃ ꯉꯧꯕ ꯉꯥ ꯃꯆꯦꯠ ꯑꯃ ꯊꯥꯛꯄꯁꯨ ꯅꯠꯇꯦ. ꯀꯅꯥ ꯆꯥꯗꯣꯏꯅꯣ? ꯅꯄꯥꯝꯗꯗꯤ ꯃꯆꯨ ꯊꯥꯛꯄ ꯊꯥꯎ ꯊꯨꯝ ꯉꯧꯕ ꯏꯟꯁꯥꯡꯗꯣ ꯆꯥꯔꯛꯇ꯭ꯔꯕꯅꯤ, ꯊꯣꯡꯕ ꯍꯩꯔꯝꯃꯣꯏꯅꯦ. ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯌꯨꯝꯁꯦ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯑꯕ. ꯉꯥ ꯊꯣꯡꯕ, ꯌꯦꯟ ꯊꯣꯡꯕ, ꯃꯈꯜꯒꯤ ꯏꯟꯁꯥꯡ ꯀꯌꯥ ꯑꯃ ꯊꯣꯡꯗꯅ ꯄꯤꯖꯔꯤꯕ. ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯒꯦ? ꯍꯪꯒꯥꯝ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ. ꯅꯣꯏ ꯅꯄꯥꯝꯗ ꯆꯥꯒꯗꯕꯁꯤꯗꯤ ꯈꯪꯉꯕ꯭ꯔꯥ? ꯇꯧꯊꯣꯔꯛꯄꯗ ꯆꯨꯆꯥꯛꯀꯤ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯕꯗ ꯑꯇꯥꯡꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯁ ꯇꯨꯝꯅꯤꯡꯉ ꯀꯥꯟꯁꯤꯗ ꯇꯥꯅꯤꯡꯗꯕꯅ ꯌꯥꯗ꯭ꯔꯦ. ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯅꯪꯕꯣ? ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯨ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯅꯅꯝꯃ ꯑꯇꯣꯝꯕꯤ ꯊꯕꯛꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯅꯦ ꯅꯪꯕꯣ. ꯅꯅꯝꯃ ꯑꯍꯟ ꯐꯪꯉꯦ ꯍꯧꯒꯠꯇ꯭ꯔꯦ. ꯊꯕꯛ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ. ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ. ꯃꯁꯤ ꯑꯆꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯆꯠꯅꯈꯤꯗ꯭ꯔꯥ ꯑꯩꯕꯣ? ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯟꯗ꯭ꯔꯤꯗꯅ ꯑꯗꯣ. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯗꯤ ꯄꯩꯁꯥꯗꯣ ꯊꯣꯛꯑꯦ. ꯑꯗꯣ ꯃꯥ ꯑꯇꯣꯝꯕꯤꯅ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ? ꯍꯥꯏ, ꯃꯥꯁꯨ ꯃꯤ ꯈꯪꯕꯅꯤꯅ ꯈꯔ ꯋꯥꯔꯤꯕꯅꯦ. ꯊꯕꯛ ꯏꯟꯈꯥꯡ ꯆꯥꯛꯄꯨ ꯊꯣꯡꯕꯅꯦ, ꯏꯁꯤꯡꯕꯨ ꯁꯣꯛꯄꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯃꯤ ꯅꯪꯕꯣ? ꯁꯤꯗꯕꯨ ꯇꯧꯖꯒꯦꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯃꯥ? ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ? ꯑꯩ ꯊꯣꯛꯅ ꯋꯥꯗꯣꯔꯤꯗꯀꯣ. ꯑꯁ ꯇꯧꯖꯁꯅꯤ ꯏꯃꯥꯁꯦ. ꯍꯧꯒꯠꯂꯣ. ꯑꯁ ꯇꯨꯝꯅꯤꯡꯉꯤ. ꯍꯧꯒꯠꯂꯣ. ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯃꯤꯒꯤꯗꯤ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯤꯆꯪ ꯆꯪꯉꯦꯌꯦ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯁꯨꯝꯈ꯭ꯔꯕ ꯈꯪꯗꯦ. ꯃꯆꯥꯅꯨꯄꯤꯁꯤꯗ ꯊꯤꯅ ꯉꯥꯡꯉꯤꯕ.
Nama, kenapa hai kau? Kamu dah. Nama ki pi macam tu kan bro. Aduh, aku itu mana ni tu kan bro. Aduh ki tu orang bagi, aduh pi tu tak ini dah kan. Ina bagi dia dia macam pi juga jago tu le. Nama ini macam Yari nama, no mata hang basa, like tengah tak, I say nama handa gini hang anda na I say, ikai de mai say, ay nama ni na hang balai ni, tu ang pining dia as. Jan, leibudi lei, aduda thaini gi phing to aduda nangni ingwai to tawbani. Yari nama, no mata ni ay na hang badani, like kau bim hai gidra bani. Ay sine nama handa gini hajan hang bado, ikai de, ay ina mam lai bagi, kay kana turi ke. Kay daw na niya. Ima, pi amatang wai kita basi, like kau bim hai di no mata. Nanggi aribudi inbudi kay daw kay nang bo. Ay pi bu kam lai di, mana kam lai bi ke. Khar lai badu zu hajan imadana ikai de. Nanam ahanday hambudi kay daw kay nang bo. Ina ma handa ki ilay la lai je madam jam pui rake mawam lai na kai kana duri ke mayum da ki phina por basate Ichan, nangna dumaina khandoi tardi ina magere bada nangi ngagera. yari injani de mata ijan kai do rage lai kai tar phasa bado na kai nu kai law law du bo maning ki thoi ki luhong ba lai bado adu du ki ina ma tom bi da ki phi ama tang wai ki taw ba wa hen ning da na ngang na ram ni ba ha nam ni he na nga pi gre de na na ma tom bi da ki luhong se pa ki phi wai ni ba Haziki matam de inariba phi sakta sikta khutang siga nana ma tum bidaba to kumba leram gadro ngasi phawbada nuka phani aba setpa ngamdaba sidagi he thoina luhong duriba nupa do ina kaira khulle habani mi masari thabak su tawribani luhong badane mai la ka doriba ila ka doriba do tajom na mata la oi khangbra aduga nana ma tum bisagi waire induiba nandani chopsa doba adugi saru ina magi legi me amdo abde pa ma kharu la oi bema Uyari iluro nasana ning thokota wo. Yaure simjai da dia ro. Nè, Mo nang lai bro. thôi nè, quay chị lấy gì bro? Lai bani lao. Chan na lem biang. Lao phu lai lao thong lao. ma chang lo Yai tang wa sa ki tong ni ko. Sao yan Nhớ không đi ngoài thì sao chị chị? Adudi bada charase. Ada ai chalo ro. Dạ đi chị, dễ rồi. Sau đó là chị đừng có lên Facebook, không có đâu vậy chị. Ibunga. Asuk tangwa phidi nangni kai de le ba. Chị ai chú lấy cái gì? Ông thì chị thứ gì đó, má đã trả lời lại mình làm rồi. Ada mana kayak hari kamu, si pizza ni apa pizza ini? Ada yang si dum pizza ini lor. Pizza double ni dia. Yam phasi. Ibunga. Asuk tangwa phisi. Iche na nangwanda lai tradi ya de na hai gi bro. Nangna nongmagi wana suja har bata hal paisa do. Nang tungje laga thamba ke doge. Chị, đồng quá là lại bữa rồi đó. Mày làm là pin đây vậy, sáng tới đồng quá là hiện là piu chung làm thế chứ. Đó là ngày sinh đồng quá lấy với phi chứ. Chị là palm rồi đó, anh thấy không chị? Thì là Ibunga. Iche am pame. Nangna piri ba phise. Iche am pame. Ado nang matunda di sugumba leiganu ko. Nangi paisa ina tungje laga thammo ba. Ado si iche yumda la padane. So idane ilake ko. Quay gì? La, ado nang cha glass am tani tha chakro ko. Quay gì? khang ngasi dine imung je lanjau thu an ge ba ho mangre paisa da loi na mangre imung sida siki na ma thok chaban ga mi gi ka chin ko ya mon na kha da thamba siki na pha ko huran da na lo mare da na mangre ka chi na chen gre
ꯀꯩꯗꯧꯔꯒꯦ ꯍꯣꯡꯉꯣꯟ ꯃꯈꯥꯗ ꯊꯅꯝꯕ ꯄꯩꯁꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯀꯅꯥ ꯂꯥꯛꯑ ꯂꯧꯗꯣꯏꯕ ꯑꯗꯨꯕꯣ ꯑꯦ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯏꯃꯨꯡꯗ ꯊꯝꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯁꯤꯅꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯗꯣꯔꯤꯒꯦ ꯃꯨꯟꯅ ꯑꯝꯇꯗꯤ ꯌꯦꯡꯉꯣꯗ ꯅꯪꯕꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯕꯅꯤ ꯏꯃꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯐꯥꯛꯑꯒ ꯊꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯕꯣ ꯂꯩꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯅꯝꯃ ꯍꯣꯡꯉꯣꯟ ꯃꯈꯥꯗ ꯊꯅꯝꯕ ꯄꯩꯁꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯑꯩ ꯈꯪꯉꯦ ꯏꯅꯝꯃ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯎꯄꯥꯗꯣ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯩꯔꯝꯃꯅꯤ ꯏꯅꯝꯃ ꯃꯁꯤ ꯑꯗꯨꯝ ꯌꯥꯎꯏ ꯃꯁꯤ ꯏꯃꯥ ꯑꯩ ꯈꯪꯉꯕꯅꯤ ꯑꯉꯥꯡꯅ ꯌꯥꯎꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯃꯕꯅꯤ ꯑꯥꯗꯗꯤ ꯆꯔꯥꯅꯤꯡꯉꯥꯏ ꯁꯨꯅꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤ ꯊꯩꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯇꯧꯅꯤꯒꯦ ꯃꯥꯅ ꯂꯧꯕ ꯅꯠꯇꯅ ꯀꯅꯥꯅ ꯂꯧꯗꯣꯔꯤꯒꯦ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯁꯨ ꯄꯣꯠꯂꯧꯗ ꯂꯧ ꯌꯥꯄꯣꯠꯇꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯇꯨꯃꯤꯟꯅꯒ ꯂꯩꯁꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯦ ꯑꯝꯇ ꯇꯞꯊꯒꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦꯁꯦ ꯍꯥꯏ ꯁꯅꯥꯅꯦꯝꯕꯤ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯉꯁꯤꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯕ ꯄꯩꯁꯥ ꯃꯥꯡꯗꯦꯌꯦ ꯑꯗꯨꯒꯤꯅꯤ ꯑꯩꯗꯤ ꯎꯗꯦꯕꯣ ꯀꯩꯒꯤ ꯎꯗꯕꯅꯣ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯕ ꯄꯩꯁꯥ ꯃꯥꯡꯉꯤꯁꯦ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯤꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯂꯧꯊꯣꯛꯇꯣꯔꯤꯒꯦ ꯏꯆꯦ ꯑꯩ ꯈꯪꯗꯦ ꯑꯁꯦꯡꯕꯒꯤ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯝꯗꯦ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒꯅ ꯈꯪꯗꯦ ꯎꯗꯦ ꯇꯧꯁꯟꯅꯗꯅ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯇꯥꯕꯗ ꯉꯔꯥꯡ ꯅꯪ ꯅꯅꯥꯎꯄꯥ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯃꯦꯗꯅ ꯎꯆꯤ ꯂꯥꯛꯑꯝꯃꯕꯅꯤꯅ ꯊꯩꯔꯝꯃꯅꯤꯌꯦ ꯂꯥꯛꯑꯝꯕꯅꯦ ꯖꯨ ꯃꯆꯤꯟ ꯃꯧꯄꯥꯗ ꯁꯥꯟꯅꯈꯤꯕꯅꯦ ꯌꯥꯝꯅ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯏꯆꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯉꯔꯥꯡ ꯑꯩꯒꯤ ꯐꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯗꯤ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯅꯨꯗ ꯏꯆꯦ ꯑꯣ ꯍꯨꯔꯥꯟꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯛꯆꯔꯦꯗꯅ ꯆꯦꯡ ꯆꯔꯥ 2 ꯁꯨꯅ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯕ ꯏꯃꯨꯡꯗꯨꯅ ꯅꯪꯒꯤ ꯐꯤ ꯑꯃ ꯂꯩꯔꯒ ꯊꯤꯜꯂꯛꯏꯕ ꯅꯪꯅ ꯊꯩꯗꯅ ꯍꯧꯖꯤꯛꯇꯤ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯟꯗꯅ ꯑꯗꯨ ꯈꯔ ꯍꯦꯟꯃꯜꯂꯦ ꯏꯃꯥꯅ ꯀꯟꯈꯠꯇꯅ ꯏꯅꯝꯃꯁꯦ ꯅꯥꯎ ꯁꯧꯍꯜꯂꯕꯅꯦ ꯏꯅꯝꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤꯁꯦ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯏꯒꯦ ꯏꯅꯝꯃ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯏꯆꯦꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯂꯧꯊꯣꯛꯇꯦ ꯏꯃꯥ ꯏꯆꯦꯒꯤ ꯀꯥꯗ ꯑꯩ ꯉꯁꯤꯁꯨ ꯆꯪꯗꯦ ꯏꯃꯥ ꯏꯆꯦꯁꯦ ꯐꯖꯅ ꯏꯃꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯃꯧꯒꯤ ꯏꯆꯦ ꯂꯩꯅ ꯈꯪꯉꯤ ꯀꯩꯁꯨ ꯈꯜꯂꯨꯅꯤ ꯏꯃꯧꯒꯤꯗꯤ ꯂꯥꯛꯑꯣ ꯗꯤꯃꯥ ꯍꯌꯦꯡꯗꯩꯗꯤ ꯐꯩꯌꯦꯟ ꯊꯥꯁꯨ ꯄꯥꯡꯈꯠꯂꯛꯑꯅꯤ ꯅꯕꯨꯡꯁꯤꯡꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯣꯏꯅ ꯂꯩꯔꯒꯗꯤ ꯈꯔ ꯆꯦꯟ ꯈꯣꯠꯇꯅ ꯇꯧꯒꯗꯧꯕ ꯐꯤꯔꯣꯟꯁꯤꯡꯗꯣ ꯂꯥꯡꯁꯤꯟꯗꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯕ ꯈꯔ ꯍꯧꯔꯁꯤ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯊꯣꯟꯒꯗꯨꯁꯨ ꯌꯥꯝ ꯐꯠꯇꯦ ꯃꯆꯟ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯈꯪꯅ ꯃꯣꯏꯅ ꯁꯤꯟꯕꯤꯗꯅ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯟꯕꯤꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨ ꯃꯣꯏꯁꯨ ꯃꯥꯏ ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯣꯏꯁꯨ ꯂꯥꯛꯑꯒꯅꯦ ꯃꯥꯏ ꯃꯇꯦꯡ ꯊꯕꯛꯁꯦ ꯇꯧꯖꯅꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯝꯃꯦ ꯆꯥꯛ ꯍꯥꯟ ꯆꯥꯊꯣꯛꯔꯁꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯝꯇ ꯐꯪꯒꯣ ꯂꯥꯛꯑꯣꯁꯦ ꯅꯆꯟꯒꯤ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯂꯥꯛꯑꯣ ꯃꯥꯅ ꯑꯃꯨꯛ ꯀꯩ ꯈꯪꯗꯣꯏꯅꯣ ꯏꯃꯥ ꯏꯃꯥ ꯐꯅꯦꯛ ꯃꯔꯨꯛꯀ ꯄꯥꯎꯕꯤꯗꯧ ꯃꯔꯨꯛꯀꯗꯤ ꯑꯩꯅ ꯌꯧꯁꯤꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯧ ꯍꯥꯏꯔꯕꯅꯤ ꯅꯪꯒꯤ ꯃꯣꯝꯄꯥꯛꯄꯤꯗ ꯐꯅꯦꯛꯇꯨꯅ ꯀꯩ ꯀꯥꯟꯅꯗꯣꯏꯕ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯅꯤꯡꯉꯣꯜ ꯐꯤꯗꯒꯤ ꯐꯖꯕ ꯑꯇꯥꯡꯕ ꯂꯩꯕꯤꯅꯤ ꯍꯥꯏꯌꯦ ꯍꯥꯏ ꯑꯁꯤꯁꯨ ꯆꯟꯅꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤꯅꯦ ꯐꯅꯦꯛ ꯃꯣꯝꯄꯥꯛꯐꯤꯗꯛ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯅꯦ ꯏꯃꯥ ꯃꯇꯠ ꯃꯇꯥꯗꯨꯅ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯇꯧꯒꯦ ꯍꯥꯏꯔꯗꯤꯅꯦ ꯃꯆꯟ ꯑꯃꯇꯪꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯑꯆꯧꯕ ꯄꯥꯡꯕꯤꯕ ꯌꯥꯏꯌꯦ ꯃꯁꯤꯅꯦ ꯉꯥꯡꯕꯁꯤꯗꯤꯕ ꯑꯩꯁꯨ ꯑꯆꯧꯕꯗꯤ ꯃꯌꯥꯝ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯅꯝꯃꯗꯤ ꯄꯩꯁꯥꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯑꯩꯁꯨ ꯏꯆꯟꯒꯤ ꯁꯣꯏꯗꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯁꯤꯗꯤ ꯁꯨꯝ ꯏꯆꯟꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯃꯔꯨꯞ ꯌꯥꯎꯁꯟꯕꯤꯕꯅꯤ ꯌꯥꯔꯦ ꯏꯅꯝꯃ ꯄꯦꯟꯊꯁꯟꯅꯕꯗꯨꯅꯅꯦ ꯀꯥꯟꯅꯔꯣꯏꯌꯦ ꯉꯁꯤꯐꯥꯎꯗ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯃꯁꯛ ꯊꯣꯛꯄ ꯑꯃ ꯇꯧꯕꯤꯈ꯭ꯔꯒꯦ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥꯁꯨꯅꯦ ꯏꯅꯝꯃ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩ ꯏꯅꯝꯃ ꯑꯍꯟꯒꯅꯦ ꯇꯥꯟꯅꯖꯧꯔꯒꯦ ꯃꯁꯤꯗꯤ ꯏꯃꯥ ꯏꯆꯟꯒꯤꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ ꯃꯣꯏ ꯇꯥꯇꯣꯟꯒꯁꯨ ꯌꯥꯝ ꯇꯥꯟꯅꯔꯤꯕꯅꯦ ꯏꯆꯟꯒꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯅ ꯐꯅꯦꯛ ꯃꯣꯝꯄꯥꯛꯐꯤꯗꯛꯀ ꯍꯥꯏꯗꯨꯗꯤ ꯏꯆꯟꯒꯤ ꯁꯨꯝ ꯌꯥꯎꯁꯟꯕꯤꯕꯅꯤ ꯐꯔꯦꯁꯦ ꯅꯇꯩ ꯑꯍꯟꯅ ꯇꯣꯂꯣꯞ ꯆꯥꯕ ꯑꯗꯨ ꯊꯣꯛꯄꯅꯤꯅꯅꯦ ꯃꯥꯏ ꯂꯣꯏ ꯇꯧꯖꯅꯤꯁꯦ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯎꯔꯁꯤ ꯆꯠ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪ ꯍꯥꯏꯁꯤꯕꯣ
ꯅꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗꯧꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯎꯟꯄꯣꯠ ꯌꯦꯡꯕꯅ ꯀꯅꯥꯒ ꯆꯠꯇꯣꯔꯤꯕ 이bungo 저번에 पैसा 그동안 다 줬거든요. ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯈꯛꯇꯔꯣ ꯃꯧꯁꯤꯕꯨ ꯏꯃꯥ ꯏꯅꯥꯎꯅ ꯃꯥꯏ ꯇꯧꯖꯁꯅꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯨꯔꯒꯦ 마, 저기요. 저기요. bungo, 기타는 그거 이러니까. bungo 너는 가 반나갔다 오고. 야 말하디 너 시부를 뭐 이제 이제 너 그 니미로 들어 있었다니 나는 가 반나고 잡아로. 그거 이제 어디 이거 그래가네. 그쪽에 풍속이도 어디 너는 이거 그러니까. 그거 이제 아도 난 할래는다. 진짜 숨내려. 이제 한디 한게도 하이 농간도 좀 낫게도 용도 좀 못하는 사도보도 누아이게 아니 이 간도 좀 낫게 마, 뭐 다든지 동라니 하더니 어두가 이전에 와다 받아 내리는 거 그래서 나지에도수 아빠한테 깊게 하려고 야들에 자기네 사발리바 사지가 이마 아도 이제도 엄청 가지나 코면 정도는 뜨거우시 할로 할비야 디스니냐 팔세마 아도 이전기 왔다는 버디 아이는 소리를 쓰는이다 아도 이마 아까 지금 빨리 그러잖아 작사는 또 그러시 뭐 너수도 입으로 실어 어디가 작사 도와를 시고 그거 이제 ꯅꯪ ꯆꯠꯇꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯣ ꯀꯥ ꯆꯠꯄꯩ ꯋꯥꯅꯤ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯌꯨꯝꯗꯅꯤ ꯀꯩꯅꯣ ꯅꯌꯨꯝꯗ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯆꯠꯂꯔꯣꯏ ꯏꯃꯥ ꯀꯩꯅꯣ ꯑꯩ ꯍꯜꯂꯔꯣꯏ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯀꯩꯗꯧꯕꯩ ꯍꯜꯂꯣꯏꯗꯣꯏꯅꯣ ꯅꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯪꯅ ꯍꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯍꯣ ꯃꯥ ꯂꯨꯍꯣꯡꯕꯒꯤꯅꯦ ꯑꯩꯅ ꯍꯜꯂꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯌꯥ ꯅꯨꯄꯥ ꯊꯣꯛꯂꯛꯑꯒꯅꯦ ꯁꯤꯗ ꯊꯝꯃꯅꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯀꯔꯤ ꯂꯣꯟꯆꯠꯅꯣꯅꯦ ꯅꯪ ꯅꯨꯄꯥꯅ ꯇꯣꯂꯣꯞ ꯆꯥꯔꯒ ꯅꯪꯅ ꯂꯣꯏꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯔꯤꯕ ꯀꯅꯥ ꯂꯥꯛꯇꯅ ꯏꯃꯥꯁꯤꯁꯨꯅꯦ ꯆꯞ ꯃꯥꯟꯅꯁꯜꯂꯦ ꯑꯥꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯒ ꯑꯩꯈꯣꯏꯅ ꯇꯣꯂꯣꯞ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯣꯛ ꯑꯃ ꯂꯩꯔꯤ ꯑꯃꯗꯨꯅꯕ ꯑꯩꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕꯅꯤ ꯇꯣꯂꯣꯞ ꯀꯌꯥꯝꯕꯨ ꯐꯪꯕꯅꯣꯅ ꯅꯨꯡꯁꯤꯏꯗꯕꯅ ꯑꯩ ꯍꯜꯂꯔꯣꯏ ꯑꯩꯅꯦ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ ꯕꯦꯝꯃ ꯐꯠꯇꯦ ꯑꯗꯨꯒꯨꯝꯕꯅꯦ ꯅꯪꯅꯦ ꯌꯥꯝ ꯍꯦꯟꯖꯟꯕ ꯍꯥꯏꯒꯅꯨ ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯉꯝꯗꯣꯏꯅꯣ ꯅꯪꯅ ꯑꯗ ꯅꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯅꯝꯃꯅ ꯅꯪꯁꯨ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯑꯣꯏ ꯑꯗꯨꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯆꯟꯗꯣ ꯏꯗꯦꯅ ꯂꯨꯍꯣꯡꯗꯅ ꯄꯩꯁꯥ ꯅꯇꯩ ꯅꯅꯥꯎ ꯄꯨꯊꯣꯛꯇꯅ ꯂꯨꯍꯣꯡꯗꯅ ꯇꯧꯕꯤꯁꯣ ꯅꯃꯥꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯜꯂꯛꯏꯍꯦ ꯑꯩꯗꯤ ꯀꯩꯝꯇ ꯂꯦꯞꯁꯟꯕ ꯉꯝꯄꯣꯠꯇ꯭ꯔꯤꯌꯦ ꯉꯁꯤꯐꯥꯎ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯂꯤꯛ ꯃꯆꯦꯠ ꯑꯃ ꯂꯦꯞꯁꯟꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯏꯃꯨꯡꯗꯨꯃ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝ ꯁꯥꯕꯗ ꯂꯨꯍꯣꯡꯕꯗ ꯑꯩ ꯅꯨꯄꯥꯅ ꯄꯨꯊꯣꯛꯏ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯃꯥ ꯑꯩ ꯍꯜꯂꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤ ꯁꯨꯝ ꯂꯩꯔꯅꯤ ꯅꯌꯥ ꯅꯨꯄꯥ ꯊꯣꯛꯂꯒ ꯀꯧꯊꯣꯛꯑꯗꯝꯅꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯕ ꯑꯩ ꯌꯥꯔꯣꯏ ꯍꯜꯂꯨ ꯍꯟꯗꯕ ꯌꯥꯔꯣꯏ ꯅꯆꯟꯅꯨꯄꯤ ꯑꯗꯨꯝ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯅꯣꯏꯅ ꯍꯣꯡꯗꯣꯏꯁꯦ ꯑꯗꯨ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯏꯕꯦꯝꯃ ꯆꯠꯂꯣ ꯅꯅꯦꯝꯄꯣꯛꯇꯅꯦ ꯂꯥꯜꯂꯦ ꯍꯥꯏꯗꯣꯛꯁꯣ ꯅꯪ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗꯒ ꯆꯪꯍꯟꯕꯩ ꯋꯥ ꯂꯩꯇꯦ ꯑꯩꯅ ꯍꯜꯂꯨꯀꯣ ꯌꯥꯔꯣꯏꯀோ ꯍꯜꯂꯨ ꯅꯪ ꯍꯧꯖꯤꯛꯃ ꯍꯜꯂꯨꯀꯣ ꯌꯥꯔꯣꯏ ꯅꯪꯅꯅꯦ ꯆꯪꯕ ꯏꯀꯥꯏ ꯍꯥꯏꯔꯒꯅꯅꯦ ꯏꯃꯥ ꯊꯤꯟꯒꯦ halo ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅ ꯁꯤꯗꯤ nang warsu wana khara kan hona ga dabni ko nachi wanda nang tawkhibada aduga chap manana masu nachi mangni khalaga nang hona ga dabni 그거지 너 지나 하는지 nang pura boy ne phari ga ema sidiyam phasi bunga
ꯅꯪ ꯑꯃ ꯂꯩꯔꯝꯕꯒꯤ ꯏꯆꯦꯅ ꯁꯤꯁꯦ ꯄꯤꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤꯗꯁꯨ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕꯤꯅꯤꯗ ꯍꯣꯏ ꯆꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛ ꯑꯋꯥꯠꯄꯁꯤꯡꯗꯣ ꯀꯩꯀꯩ ꯂꯩꯒꯦ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯨꯔꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯄꯨꯡ ꯅꯃ ꯕꯦꯝꯃ ꯁꯤꯗꯪ ꯂꯥꯛꯑꯣ ꯅꯪꯕꯨ ꯏꯅꯝꯃꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯅꯝꯃ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯩꯅ ꯏꯅꯝꯃꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯤꯕ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕꯅ ꯏꯅꯝꯃꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯏꯅꯝꯃ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨꯁꯦ ꯅꯪꯕꯨ ꯏꯅꯝꯃꯗ ꯀꯩ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯅꯤ ꯁꯛꯂꯤꯕ ꯄꯨꯝꯕꯗꯣ ꯃꯈꯥ ꯊꯥꯕꯁꯤꯡꯅ ꯃꯊꯛ ꯊꯣꯡꯕꯗ ꯀꯦꯖꯕꯅꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯅ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏꯕꯨꯡꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯏꯅꯝꯃꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯅꯝꯃ ꯑꯃꯗꯤ ꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯤꯟꯅꯧꯄꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯎꯔꯒ ꯑꯩ ꯇꯥꯇꯣꯟ ꯑꯃꯗꯤ ꯇꯥꯆꯧꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯏꯅꯝꯃ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯌꯥꯝ ꯍꯩꯅ ꯊꯥꯡꯒꯗꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯅ ꯁꯥꯗꯥꯔꯣꯟ ꯑꯃꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯒꯤꯁꯤꯡꯗ ꯍꯦꯛ ꯆꯠꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯆꯠꯂꯝꯕ ꯁꯥꯗꯥꯔꯣꯟ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯃꯧ ꯑꯃꯅ ꯌꯨꯝ ꯑꯃꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯃꯕꯨ ꯅꯍꯧꯅꯅ ꯁꯦꯝꯕꯗꯁꯨ ꯌꯨꯝꯒꯤ ꯃꯧꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯏ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯅꯝꯃꯒꯨꯝꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯖꯒꯦꯀꯣ ꯏꯅꯝꯃ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯀꯩꯒꯤꯁꯨ ꯉꯝꯃꯣꯏ ꯏꯅꯝꯃꯅ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ